ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯅꯥꯁꯥꯕꯤ ꯁꯥꯕꯨꯡꯈꯣꯛ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯊꯝꯅꯥꯄꯣꯛꯄꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯃꯩ ꯔꯥꯎꯟ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯊꯔꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒ ꯁꯥꯏꯖꯤꯟ ꯂꯣꯟꯅꯔꯤꯕ ꯁꯅꯥꯁꯥꯕꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ North East Windona Sandoksa Banung Tilgibao Ming Tabiriba Singbu Chan Mabamna Krumjari, Hauzik Pau Sandokna Pizari. Imphal East District Kangpopi District Tainaba Savungkho Khunau Sanasabi Santi Khongbal Amadi Thamnapopi Mitei Khun Singda ngasi ayuk pung 8 lom tabadagi Kuki militant singna adat akham leitana nongmai kapsinduna landara khre hairi Kuki militant singna kaplakba nongmai maru khungi lamda leimaida tarakpa thingnei haina khunja singna pau pirakli adubu hauzik fawgi oinadi khunja singi maikeida asok apan yawgi pau phangre khungakpa volunteer singna handuna kamna khi hairi hauzik khun sing asida BSF State Force amadi ate Central Security Force sing jangsin khre hari Imphal East ke manung chanba Imphal dagi subnagi kilometer kunmanga romdamak lapna chingkhong singya da khundariba sanasabi maidai khul ase kuki singi khul singa saidin lonariba khul amani manipur lengakna Ingba chikpa hanjile hairibadu khul asidadi kuki militant singna nungtigi nongmai kapsilakpa leptribana kadaida ingba chikpa hanjilibano haina yamna ngakna hangna hori lamdam asidagi tokhaiba administration ama faklaga logani haina haukiba me ahumdagi kuki singna haurakiba lan asida sanasabi khulda Kuki Kulai Paiba Singna Itatana Landabagi Tavak Chathaduna Laklabasu, Ngasi Fawada Manipur Lenga Ki Maike Kul Asigi Miamki Safana Batorang Amata Paikat Pidana, Kul Asigi Nupa Singna Maromdom Kul Ngak Chaduna Lerakli, Manipur Lengakna Hanna Yang Bidaba Asigisu Kul Adugi. Miyam na Manipur lengakpo kham thengna warauraga lehori sanasabi khulgi miyam na mafamatuda commando natroga IRV gi state force sing thambiduna miyam ngak senbagi thabak paikhat pinaba sanasabi khulgi miyam na Manipur lengaki puning chingsilakli sanasabi khulda hauzik miyam na thengnariba awaba kaya paudam laduna khul adudagi lamba mayum inau chana hai sanasabi khul asi Imphal East ki chidaida kuki singi khul singa saizin lonariba maidei khul amani sanasabiga naknana Dariba kuki khul sing adudi Saimol, Samusong, Jingdai, 𝐃𝐄𝐂𝐄𝐄, Urangpat asina chingbani. Magna hai sanasabi khul asi kuki singna khudum chanhanba yade haiba firef amaga loinana ngasi fawa khul asigi nupa singna khul ngaktuna lakli yumthang nariba kuki khul sing asidagi haukiba tha taret lom asi nungtigi nomai kapsil laktuna landarak e haiba yai khul asigi nupi angang ayambadi kuki singi lan asidagi thawai kanjanaba lanjen nakrabani kuki singna nomai hek kapsil lakpaga khul asigi leihoriba Mi sing asi tara kun punsin naraga 𝐃𝐄𝐂𝐄𝐄 amagi faklang makhongda lotlaga leiribani khul asigi miyam kuki singna landara kani khanbada nungtigi ahing ningchina tumnaba fanglaktri haiki magna hai kunja singna yamna pendribadi kuki militant singna itattatana landarakli ba maitei khul asida ngasi fawa Manipur lengaki maikeidagi miyam safanaba thawrang amata paikhat piraktaba asini lengaki maikeidagi mateng ni Haina karigumba amata ngasi fawa fanglaktre aikhoi khunja sing asi kuki lalhoba sing aduga naromdom lan thengna zero haina inthoklaga thambaga chaf manare anakpada Central Security Force sing leirabasu kanaba leite maram aduna Manipur lengaki maikeidigi sanasabi khulgi miyamgi awaba asi ubiraga commando natroga IRV gi state force sing mafum asida thambiu miyamna fawriba aki tuzungba kaya ase kokhanbiu haike magna hai kuki singna numit khudingi nomai kapsilakpa asina maram oiraga khul asida mateng pangningba lanai luf singsu changsilakpa ngamnade adubu ngasi Session Forum Peace Committee gi thomi singna Mina sangbada kinaba sanasabi khul asida lakpiduna chana thaknaba mateng pibirami masigi damak Session Forum Peace Committee bu tomimal khangba uchari haiba wafam sumhakna thamki sanasabi khul adudagi laishram ichanna fongdorakpagi matung inna May 3 dagi kuki singna haurakiba lan asida sanasabi khul asida numit khudingi nomai kapsilakpa leptre masina maram oiraga khul asida chana thaknabagi awaba ama chawna mayaknadun lairi Manipur lengaki maikeidigi sanasabi khulgi awaba asida micheng sangbiu haiki Imphal East iro le bai bata
मैतै खुन ताबददि सना सभी है मफमसी यामना दुकी मति तम थीरबा आबिदि मियाम चंगमर कीर मफमनि मफमसिदा लाक्पिदना ngasi एशियन फर्म की निसिदा चिनाव खना फुइसिदा लेबिदिबा खुंगंसिबो खुंनाप चरिबा कोइ खुंगन खुंदा सिंगी कमाय तोरिगे कई करी अवार पादेगी यंगिदन लाक्पिदिना कोइ थगा सफौचरी नंगतपदा कुगी खुन थंगना थंगना लेबनिना माइ माइ हिंग हिंग मचेना गिबिदि कोइ खरस गई लेवरगा खुंगसि ngap यादि है ngap कोइ लेबलि जौबनि कोइ गवर्नमेंट की साइड की हाइबा तरे कोइ सरकार की साइड की दी ngasi बोबा बतेंग लाक्ते होय गवर्नमेंट की सिपाइसिंग थारे लेइंग मोइ ngap सिनबिरि कोइगी अदुगा गवर्नमेंट की साइड की कोइ सि नोइस लेरिबा नोइ गिदमक सि तौ हाइन पिरपदि लेते अदु कनागम लनाइ संस्थान खरदि लाक्पिरगा कोइ मतिंग पिबि asi lapis maina anak jaga ta koi numit khuding numai kapal ai mundang ta koi se yum da tumba ngamde pulak punchal laga koi yum amata koi mi tara kun punchal tumga koi hojik si yari kan lejeri koi si targa di rang si government ki side ki inthaba pami koi tap thaba pami aduna phom sida koi ki sarkar ki chipai thabe koi ta ga su state force le heningi oi di keno to state force ga koi ga ngapin da ba tam di moi ngapin da tam di koi state force na koi kang lum na lawe heli ana state force mu thamaningi koi okun sida Sesian forum Manipur committee na lakpiduna mateng pangbigida ma haninga letena thagachari May ahum dagi hawraga ngasi phoba thra sabi khungang ajida nukigi nongmagi nongmai kapa leptri masisu sarkarna athuba matamda lefangbiyo akoi khungang ajida leibaje lawsing ubaji yade sahi emargi icha isugi adagi aikhoigi chana na bahabaji thamdaba yadabani aduna mari leina ba sarkarna miyeng changbiduna mayambu mfamsida leije yengjanbina buju haijari थांगा केंद्र की MLA टी रविंद्रना केंद्र सिगी चिंगलक थोंखोंग मयादा चथोक ससिंग तौबा मियो सिंगी मरकदा मिटोक मियान इरांग मनुंग सिदा लाकपा सिंग मस्तक खंगदोकपा मरम चारगा चटपा याहनबा चिंगनबा इरांग थोकपा याबा मियो ओइरगना चंगहनदबा हाइना वारेफ नदुना ngak seliba maira paibi singa unaduna wari sanakre madungda MLA na handaki irang sida thanga kendra da miyo lising ani chamanga hena lanjin laktuna leiri hausikti kharadi hanakre adubu lising amaga chamanga marifu mari di kendra sida leiri makoibu government na yengsili hanadi mahakna lanai oina mating panglami haina MLA na haiki mahakna hai ekoi punna lansi loina ba lai khurumsi makoisu ishwarna wakhal tahanba oisanu maira paibi singna thanga kendra di lau singu balam nate aduna lengak na piriba cheng thau thum hawai chengwai madam chana chang naina phanghan biu haiki MLA na su hek yari ba makai watana ba khonagani haina thazaba biki me omi thon thon se ko ma sa na ko wa da ka ran da le ko khang ke le ko le jini ni sigam le ba sa bi le ha ma ye khang ga ba hang ga ha shi ni sigam ga cha ga ga ma ko mai le ni ba ko khang ke le ni ko le ma sa le si se ko le ke le se ngai bu na te ai do ngai te su ko da gam da thara sa ba da ko na ni ko na ko ta bu se ha ji ke di sa go me de ki ko ga ko da ka ga ka la ni ha no di si ma ba le ko me na ni ke le la ni ina piji matamda numit humni ngapigani hauzik pawge marak than naten break amatang lominasi To touch the pinnacles of success for your children, get enrolled to one of the finest schools in Northeast India, 𝐂𝐤𝐸 School. Excellence in Education. Diabetes ko loina de hingliba sing tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong ham banungai te basu numit manga nigi manungda fahan bangamle pile saibadi nungsang na basu chama da chama fahan bangamle cholesterol wangba numit kunida normal oi bangamle BP wangbasu tha amagi manungda normal oi bangamle fatty liver oi basu tha amagi manungda fagat han bangamle pumnamak natural oiba hidak makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam laikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank matam sana luhong bahai base adongi punsida mangjariba manglan adu mangphauna na ba hotna ba amadi imung manungi pandam adu phangna na ba hotna bada achoba mateng oigadoribani aduna matam sana luhongbiu luhongbagi damak wabi ganu mateng pangjage mateng pangjanabagi damak leijare boisa kokjet decoration khetri bengun mayai lekai Imphal East
apamba mawongi borgi 𝐃𝐄𝐯 ꯌꯦꯠꯆꯔꯤ ahongba mamalda dress waibiba amadi leibagi kudongchaba punamak phangbigani lengsinbiro boicha 𝐃𝐄𝐯 decoration khetri bengun mayai lekai Imphal East asida sunatana luhong khongdongbagi makeup photography amadi videography camera ahongba mamalda stage decoration singba punamak ahongba mamalda phangbigani lengsinbiro boicha 𝐃𝐄𝐯 decoration khetri bengun mayai lekai phone number 9362323252 amadi 9863842557 boicha 𝐃𝐄𝐯 decoration Khetri Bengun Mayai Lekai Imphal East Break ki matungda mayam mataram na ukjari makhataba pau pizari Numit humni chumna pangtokadaba Manipuri Short Story Society India ki kuntra suba chahi gi mifam amadi Short Story Festival ngarang Arunachal Pradesh ki Naharlagun da Leiba Scout and Guides ki conference hall da haudokre tha asigi kuntaruk fawa chathakadaba Short Story Festival gi thoram ase Short Story Society India madi Manipuri Welfare Society of Arunachal Pradesh anina punna khutsam naraga senba thoram ne ngarang nungthil pung ama taba matamda Manipuri Short Story Society India ki President Laishom Gulafna Society ki Jinglem Laba Phiral amadi Manipuri Welfare Society of Arunachal Pradesh ki President 𝐶𝐄𝐲𝐸𝐬 Society ki Phiral Chingkhat ki loinana laikhidraba Society ki luchingba singamadi haukiba me ahumdagi haurakiba hingsa gi thawong singna maram oiraga laikhidraba midei ichil inau singi mafamda hikat leikat tamduna ikai khumnaba utki Society ki President Laishom Gulaf amadi saknairaba mioi kayana thoramapu oina saruk yaraduna numit humni chumna chathagadaba Society ki chahi gi mifam amadi Short Story Festival ki thoram haudoki 𝐶𝐄𝐲𝐸 cha amadi thavung midei anina luchingba artist Singna Sahyau Isai Sake Thoram Adugi Manung Chana Short Story Society Indiana Saknairaba Aiba Konsam Binod Vihari ki Mafamda Rajkumar Sitaljit Lifetime Achievement Award 2023 Amadi Saknairabi Aibi Khetrimayum Suvadani ki Mafamda Moirangthem Ongbi Tiam Ningol Madhumati Ningsing Mana 2023 Pidune Awangba Thakdei Kai Khumnaba Utki Jinglem Laba Thoram Adugi Manung Chana Bimavati Tiam Ongbina Editor Oiba Society ki Khomjinba Wari Machagi Lairik Punsi Amasung Khongsat Hauna Bimatung Inna Fongki Ngasigi Thoram Adugi Thagat Warol Society ki Working President 𝐶𝐲𝐸𝐬 Vidyapati Singna Thamki Ngasigi Thoram ki Ani Suba Tangkaki Tangkakda Leipaki Thakta Wari Macha Pabagi Thoram Ahanba Tangkaki Oina Pangthoki Thoram Maduda Society ki Vice President Mohan Singh Amadi Society ki Executive Member Chingtham Ongbi Suvadani Anina Punamifam Mapu Oina Saruyaki Thoram Maduda Dr. Ngangom Ikasini Devi Retired Principal Naurem Birhari College Khundrak Pamna Moderator Oina Saruyaki Ningsing Bayai Numit Humni Chupna Chathagadauriba Festival Asigi Manung Chanda Nat ki Oiba Thoram Yauna Thoram Kaya Pangtokani Thoram Asida Manipur Assam Tripura Mizoram Meghalaya Amadi Nagaland Jingba State Singdagi Mihut Kayana Saruyari Thoram gi Nungi Oiba Warol Society ki Secretary Sarat Thoksomna Thamki Arunachal Pradesh ki Nahalagunda leiba Scout and Guides haiba mogi holum lei haiba hol sida koi numit mari ni chathakadamni haiba Manipuri Short Story Festival amadi koi Manipuri Short Story Society India gi hu suba general conference asi Arunachal Pradesh ta leiba Arunachal Pradesh ki Manipuri Welfare Society of Arunachal Pradesh haiba organization siga ani si kusan naraga mehun sumna pangthok chagadawri bani haiba function asida Manipur ta natana tongan tongan mamitay na taban ng skill ng punaw tigi asing sawangna miyoy kumdramo ki ay basing lakna koy lumidani ang satagani Arobe da marobe pau amuhana pizari Sana Sabi Savungko Kunau Santi Khongbal Thamna Pokpi Midei Khun Singda Kuki Militant Singna ngasi ayuk nongmai round masing khangdana kaptarakre State Amadi Central Security Force Sing Mafam Sing aduda changsingkre 𝐃𝐄𝐯 lonariba Sana Sabi Khulgi Khunja Singna Mafam aduda State Force Thambinaba lenga ki puning chingshilakli Northeast Windona Sandok Sariba Nungtil ki Pau Matang Asida Loisari Ming Tabiriba Singbu Amuka Hanna Chan Mabamna Khurumjari